Siddharth Dr. Loyombagi machani Pamelga magasi thawunau mu oina horakminabani adunasu hena sanazai Siddharthna asenki aduma haibani mamana haime haidana hayabi abanate tan charikin hay unadolirsibo aduga pena imaga wari futanarake anidu satna canteen du phau yoksilakle canteen siore green tea mamdang thaksira hoi yabazane khara fresh oinaba anidu sanaknaba matung henjadu gyan lakpra haina kupna senabi somdana henjagi mamton ratanna yu ngawrubagi matung gyan khara lakpaduda mamittu sepli panglakpani yu thapkamduda isai chaina lerambadudha pungak ngakre mapanda tholoktuna yengi kanasu leramdre thongdu lonsilamlaga mayumda thuna jangakpani hey nupi thongdu hangune is ahing asuk thengna sibo kari sitna yolina noibo ratandu hai ibema sangabo o kanagi ibema no sangti kanamta ngawbra kaino ratan ngakna ha henja changtrane asemi changtro bem du khonjela hogatuna o sangti haise kyara haikoge maga ada punilai minakhraga sida mu hangpirari ratan du yamna ngakna kainu ne haisibo ai tumningai da madi ga dai chakraba o selamani yare phare senjakhrasan wai ma sangle ita hoi mungda sangbira o sum leptuna leibiranu ayam tumningne pungse ayorabani henja halaktre habadugi thawa sadana phetlauduna imungda sangre ratandi thirusira khanbani ahinga oibaduda thikheje ayuk nganbaduda Subita du hospital da satkadawbagi mafi sasalli masanupaga pau phaunaduna leiriba ward tu tamna lai Siddharth ka Pamel ga su punduna leirame Siddharth mama bu ubada makhutu lonaduna yamna bebhar leina good morning mama Subita nokphetawna morning smart boy Siddharth su Pamel su animak yengnaduna noi Subita na kadai nipi misadadi Pamel na special ward tu da pusilai makhoi hum punna sagminarai henjadu makokta bandage yatuna nuksuk janana phamduna leirame Subita nupidugi mamaidu yenglaga yam nungaitaba mami matagre tapna sangsinduna nupi masadu da hangi bema imane kaisu loktuloka legano nang dada Pamelski imane henja mamit aniduna Subita da hatu yengzare karisu leitrabi amagum yamna ningba kaina yengduna leire Subita nokphetawna isadi kaisu tawdrabro henja thauja leirabi nupiduna hangliba wahangdugi paukhum pidrabadi yamna phajakhraroi khanduna ima kaisu tawdri yam nungaire imadi ngarang pawsa tabada mihunga ayurabani imana lakpada isana gyan daduna leirambase ima pele Siddharth changlakduna henjada onsinduna hanglai nang hoji isa kaisu tawdrego losingena asengmadu dum sengna hayo henja makoktu khasiktang hairaga kaisu thidokpadi tawdre doctor Siddharth noklaga phare any problem leibada doctor da hekta inform tobu kauni ko Subita du henja bunan biduna tudu nang da danis na hairi se bab tabra losin bayade sengna loina haidokadamani ko Siddharth hoisu thokre isadi kaiming kawi kailamdagino henja makholdu yamna tapna ima aigi ming henja kauze kaksing khunawdagini Subita du yam ngakna ahingduda nangdi matau karamna sida laiba asuk lapnadi kanaga lainoba nangbo henja wahangdu hanglakpada mapidu tazarai Subita karigumba khradi leire khanduna tapna themjanbiduna hanglai hayune ima loina tarige isana sengba haibada kanana su thingadawba leide hayo ima da hayo se
Henja makhol thokna kaptuna makhoi imung manung amadi thokriba thodok pumbagi wari lijarei. Ima phatraba makhoi singdudagi yamna wana na thokjaduna lambisu karimata khangdana senjarakhibani. Asi hairaga themba yadana hik kapthorakle. Sese adumai tawgunuse nakok siknaba thabak tawnuse hangubai mana su soiri phare inthisana potharo ko. Subitana ngaklu oibiduna Henja du tapna hipthale. Wari watai khara sanaramlaga Subita du thorakle. Pamelna Ima kamai tawre? Subita yamna nungaitana anthokna maraibak thiba haibaduni nungai khidreda ide. Siddharth amasung masada wari du punna lizari. Siddharthna yamna sauna karamba jiba singnone asuk chawkhalaba matamsida nupi phaba kaina leibu leiba haibani. Pamel su thuna leidunane ngasi aikhoina chawkhatpa ngamda lerise nupi bui kai khumna watpadagi thokliba kes ngatani ngasigi Manipurda thokliba thoduk mayam sini. Subita tapna masa singdu thembirei. Sumi adubu noi ani khakna sauribani hairaga hekta loina pharakpa ngamba natte. Counseling amba dakar oi adu kandada tapna chawkhalakadabani. Siddharthna tapna hoi imasu haladoira. Subitana hannaba tawrage hore lake office kisu imana satrabadi kanana yingsinbini anoi nine angang sibu thadokanu ko khupna yingsinbiu ima salagi. Subita du thokre nungtigi satliba office ki lambi tamna magi gari du thokre. Henja di kaptuna hospital gi bed mathaktuda taaduna leiri. Nongalakle thengle haiba matam du bhaudi hanjalaktrabaduda Ratan du isau langkhalai. Noi kana no haugal wire de haugal odana nasi du thiru se araga kana su pathan manada da din se. Imungdagi Priti du taharduna yamna sauna senthorei mapada wansalaga o taningdre kari sage na bu langi bisauno halaktre haidi kok polai mareyo. Ratan masada khudom bithilaga hey nang nasindu khra yawmale. Priti su yamna sauna sin yawge ga yawsina satkhadi fare khandoklaga leigi de haidana anungan badagi kolau lorga leidubu taningdrena kungse. Papa khoisu imungdagi tholaktuna kaino imung sin tawriba sajali sasibu mena mata de da khoi kai haiduna su khangdi mi loina mai ko sirasi loi tawna le. Ratan du manabata lamale kaisu hairamdana haugatuna thongalomda thokre. Papa Priti de yengamaga masak singside. Priti du mamit phaini yenglaga lehawi. His nang diam phazare he angang ni kaina iri heli khaladana. Makhong du brang thilamaga imungda sangduna hepkre. Imungi thabak amata yawbi banate. Ratan dudi senba chongba tawkhrabra haina pau hanba lakani khanna iru maithajaduna lei. Bembem du namidang sakhiba imungi konyam du puthokduna isau langduna phengli. O imung sibu minai leibro napa kana na minai loige nathibong du sardi nasana phengnaba kai gaige. Iru zariba Ratan damu ansunduna o aikoi sombu kadai damu sapidorage ayu ngan basida. Ratan du isumsumna dum khumjarei hey Henja gi paw ma hanba lakpadu loisinduna ngaige tawbani ne ha yo noksaningdra oiba sienba gi paw hanba kai harauta yamna hek opiruro aikoi ga dine kothokpirak yaroi ko. Ratan du khanglau laurei hey nupi nang khradi hanmalabani hey o aikoi dine phattabini o hai amata haijaba yaroi dawbani phattabi daraga adum toadabani. Asum isau langna thapaksingdu loisankre. Ratan mafi marol ga du hongdoklaga mangwanda phamduna ngaiduna leiri. Kuire pung 13 tarakadawre. Pau haidokpadu lakmantrabaduda bembem du santhokduna Ratan da noksalei makhut ka du khuba khuduna o yam lae pau hanba yam lae nungaijare mathau di leitana mathau sabaini kanaroi nupa oirudabu wani petna singjang bi angang do kaiso halaroi lao moiba iruzarabanina saksu thongdu piro. Ratan dusu masadu sauningba ma yaukre. Ngahan makhaidi nganglasu jairasu khanduna leirakpani. Ngasidi sianba chongba yaukre. Thodok ama thokle khanduna
thawai yauna afa saduna ngairakpani adubu lakmalaktrabadudha masadu I kakhalai magi nupina khara I pisalakpani masadu sauningmana pikthankre khangning lakta lakhisana nungaini horen bembemna makhuttu singlaga oh yare topiro kit sakaloina thengkrani oh pangang sunatabduda mathaga sabrano nakalamromda tembi masabu kadagi kauthorei imagi tenzing nangbu tabro pauna bazar da napagi naktam da salu laune tenzing su mamana kauribadu taraduna ima lai thuna thoroktuna mamagi mamangda leplaga kai thilu soi no ima ho adu bro upuda aruba phal ma kaurame ye hisab ki boy oira male tenzingna khoi basidiba aisu thaba amta saruge taw hoi pirose bisalamake tembina hey soibiya dabani nga tenzingna hoi me mama dagi file du puraga yamna thuna google sama upsilaga magi bullet da kakhatkre mamana hey phajani yenglaga thauko tembi du masagi maikai tamna lauzare kaisu tawroida expert na bo bullet tu thoduna pauna bazar da leiba mapagi dukan plot mayam marak tu da lai phone du puthulaga ba na leise kaidano pratap ke opposite hoi yorgumane adudi ayoksilage tenzinggi mapagi dukan plot aduki matik leibani pauna bazar thangal bazar ani makta magi plot anambana lei ayamba thabuk khudimak mapana loina senaduna leibani tenzing BA loiraba matung yumda leire piklingai dagi Chandigarh da larik tamaga leirakpani job kumbadi interest leiti haina thoina thide yumda sum leire haiba mak yare adubu mapagi thabuk mayam si magi makhutta loina tahuduini khalaga mapa tangna yamna wajabani mapada phal du piramlaga magi satkadaba thabuk tu satnaba thorakle subita su thabuk amagi puna bazar manungda sangakpani tenzingna thuna lakpaga subitana thuna lakpaga anidu gong launa hekta thengjinai tenzingna thuna sorry nene ai soikre subita du beg tu khunkatlaga yenkhalai tenzinggi masak tu ubaga lawai satkre tenzingna thuna uhodabini soikre nene aido thaba athuba masakadaba auda hek soikibani saubirano adudi nene ai mu sasarukhige tenzing du hut leithokduna magi thokpa masalkre subita di yamna ngakna wala ngangdana yengduna leihawi masada karinu khangdaba ihullamadi phawri masu adum satkadaba thabuktu satkre subita du magi thabuksing du loisilaba matung hospital da henjagi manakta lai henja su subita lakpadu uraga haipet hawatke tawi yare phamu nasawana bani subita du sanglutuna nakanda phamthai bema nang da hoina di kari haire sida sum laikhine haibra natraga kamai tawni haige henja du mama di yengjalaga ima doctor sidarna di yumda pothaduna leirabasu kaide haina haibirame ado aisu ima ga unaraga halasu halagena wadu haibaga loide subitana marak thasilaktuna karigi ayumda handoiba fattaba norokdudadi imana lehaningdebu imagida nungaina leirase nangbu isa sakna leiminabado ima pamine henja tapna mapidu nauna sintharai ima kadudagi thoroktuna pamelgasu kupna wari sanari pameldi yaningdabigi mami uttuna ima aidi imagi wadu yaningdi kanano karino sukhangdaba nupi amabu kamaini yum thamdoino pameldi sunya yaningdi sengna masi nupi angangda interest leiba nupa nate adubu mamana haibadi yamna ille mamana sina tauba yai sina yade haina pikningaidagi thinduna talakpana maram mokpa nupa amadi oiribani subitana pamlibadi mamu oiba pamba nate supnadagi miyoibagi minungsi yenglaga imungi mi amu oina leminase haibani wakhal leibi subitani masanupabu inthizana wari saba horai imagi bungo
imana haibadi miyobigi minungsidani mabu thoina henna nungsirubagi wasu natte nungsiroidobagi maramsu leite mabu minai oina yumda sinage haiba natte imana hairibase imana su henna pamde madu amaromda khanduna yengsi adu puksel pikpa imungduda aikhoina thinbirure khalasi makha tana mabu nei biragadi aikhoisu tungda ningamoi athoi nang amukta khallu imana hairibasida lanba yawbrane pameldu tumin lei magi haibu lehendabasini masagi maithongi mamidu uraba matungda mamaduna tapna samtharai hauzik nupida thokliba kes haibase nupi khaktana thonba natte imung manungdasu yamna leire asuk noribi nupi masasibu nupa nahangaigi sana yunei phamda thapak to hali tabada ima yam nungai tawa poi aigi sadi gyan tabani wakhal leibani imana hairibasida isana hena phasana uba ngamlamgani mamana ngangliba mayamdu amaramda sumba yawi adubu nongma khaktang thengnaba nupi masadugi responsibility punamak pakhoina laubada kona kaiba lakadra khanbani pameldu wakhal munna khalaba matung tapna khomlai hoi imana si phai haibadu adum tobiro wahai sikaktani pasaldagi hairakpa thoina ehenba wa hairak haibasu khangi pamel mamagi managtagi gam thoroktuna hospital da lai matha amasu saba hore magi mataudu yengba ngamdraba sidarna noktuna phagi tausilai kaidore doctor wakhaldu yam wana ureda pamel thoina onsilakte tawgadoba mathaududang tawragalai sidart amukasu langnasalai imana yumda nupi mathamdawrena nungai mandana mi mamangda matha saba sairo pameldu ngasai makhaidi khomdana tuminna leirambani sidartna wa pumba khangdina leiramne mangondo silaktuna karem narakpaduda taningdeko nang masune aikhoi magas aimane ai noida leirake nang amu aikhoi de leirodana sidartna noklaga phanadum nungai ni warise pamel mangtu haipet induna pamongani nangdi pamde nangsu ontokpa amta hinadeko tapna taptharakduna pamelgi manakta jangsilaklaga nasalni khantu aikhoi bu isa leijabro pamel mamittu phaini yenglai last lalhobi orambadi isalna onsilaklaga nongmai nameduni nang was sidart wadu tabada henna no khalai is kaidigi lamsilobe wanu nangiduna pamel khande yabro siso mi amabu trai hekta khanbe yaba nathi sidartna tapna wari tabada nungai tabamdi poi aisu minung siamadi phawgum tawi magum nupi kya amasu leitaba nate ko pamel su taptharaga chume leibudi leiribani Bembem tu nongan badagi namit tao fau isau lang balepte henja chatkibadagi ahoba mayam du haujiktada loinu ura abra khangde thabak pumba tawkhibadagi leikai koiba warem ngangbasu phangkhidre migi mayumda chatlaga serial yengbasu tawkhidre pumnamaktugi maina saktuna ngauduna leiringai tainafam khangda priti da onsin tainare hey nangamasu saurabani namana pai khoi tengpangadra hairaga kiedana matam punamakta kebaduna kai nungai poroktorige priti magi mathau ama tawduna adum leirami imungi kanaba thabakti natte mamana nganglibadu tabiba natte magi thokpa ama adum pangtau matawi pritina mathun manata adana leibadu uraga bembemdu amukasu songsinduna ngangai mina haraketa tadine sa hey kari kana dorige ha kaide nungai noba o yeningdre nasak singdo amata he yeningdre Priti su pairam mapodka laktana langki mama da hekta sungsinduna o nungai beni kiris narana kebro bembemdu makhong thinduna saptra dawi hey maha phatabi ima sina ware khangadi nang masu mating pangsilappa kari kai habanida ha sese saba khaktana kana di Pritina o ta chaning debna loire khoidi noi kanana minai du tan thoko haige na sadu khra waja taba Salo soida
Pritisu saptra tausilamduna thokige tawi. Bembemna makhutu pharaga. Hey, nang konsi phengolo. Tausinaraga sakhiba yaroina. Priti konyamduda muk yeng mamada muk yeng tawduna khanghoude mamagi makhutu phatkan thokduna konduda khongpakna kausili. Ai sigumba thabaksi tawroi haiba natro. Ai ngamoijo. Isau lang-langdana thokre Priti do. Thongalomda sum tharaktuna hangat handa koisa chatuna lei. Ngaihaktuda makutta pairiba phol du kolama lai. Kanano sinamo khoidau sagotbane. Phone screen du de yengi. Unknown number amo oirambaduda ngaihak paidana tumina lai. Call du sangna khingduna leibaduda. Kaino sina kokka thamgidemi. Phone du tap oktuna hekta khonglaw lawi. Hello, kanano?